हौजिक फाउबगी ख्वाइदगी अपडेट ओइबा पाउ ताबिरिबसिंगबु बिसंदा साइखोमना तरामना उक्सरी हौजिक अहमदा मरुइबा पाउ मियामदा पिजरी स्कॉलरशिप पीबदा करप्शन तौबा लेते हाइना स्टेट मिनिस्टरना फोंदोक्रे मियोय यांकै हुमदोय पॉजिटिव ओइकी मियोय अमा लेखिदे हिल डिस्ट्रिक्ट सिंगे एक्सपेंडिचर रिपोर्ट अमा पुथोक्रे कोविड मतम खरा लेपलुरबा एसटीडी सिंग खोंजन अमुक हौख्रे एमएलए मिनिस्टर सिंगी मचिंदगी येलहोमी कंदबा यादे हाइना लाव करी तौरगा कानगनी हाइबदी खंदे हाइना फोंदोकली पोस्टेगी ममल लेंगाकना कंट्रोल तौगदबनी हाइना पीपीसीएम ना फोंदोरकली लोनना कोविड-19 की फिबम फगलपगी चांग यामना वांगले अदुबु सेक्शनबदी मथौ तारी हाइना राजोना फोंदोकली अमरोमदा मणिपुर डेंगी केस कुंथ्रागा मंगा थेंगनख्रे हाइना स्टेट मलेरिया ऑफिसरना फोंदोख्रे हौजिक मरुइबा पाउसिंग मियामदा संदोन पिजरी मिनिस्ट्री ऑफ सोशल जस्टिस एंड एम्पावरमेंट स्पॉन्सरशिप की मखादा ngasi मणिपुर चीफ मिनिस्टर एन बिरेनना ओबीसी अमदी एससी स्कॉलरशिप स्कीम की प्री मैट्रिक पोस्ट मैट्रिक की महिरुई सिंगदा स्कॉलरशिप यंथोक्रे चीफ मिनिस्टर सेक्रेटरीट पांगथोकपा स्कॉलरशिप यंथोकपगी थौरम अदुदा चीफ मिनिस्टर बिरेन हाइखिबदा स्कॉलरशिप असी हौखिबा कुमजाली सिंगनी तरामापन कुन दगी ऑनलाइन की खुथांगदा पिथोकपा हौरख्रे मसिदा अखोइना करप्शन तौबा अमत लेते लाखदबा सेल अदु बैंक अकाउंट दा डायरेक्ट चंगहनबदी मसिदा डिपार्टमेंट की मियोय सिंगना सेल कक्पगी वाफम अमत लेते मसिदी प्राइम मिनिस्टर नरेंद्र मोदी की डायरेक्टेड बेनिफिशियरी ट्रांसफर की खुथांगदा चंगबनी हारी मसिदा लंबी लमखांगदा करप्शन तौबा लेते सोशल मीडिया दा चाद कुल कक्ले हाइना लान संदोकपा असि यानिंगदे नेशनल स्कॉलरशिप पोर्टल मतुंग इना हारिबासी मरिक चुमना यावदुन लेरे मियामन कुमना यिंगलगा तौबियु अमा सोयबदा खंदोरकनी मरम अदुना अप्लाई तौख्रबा मतुंग दसु डायरेक्टोरेट चतुना चेक तौबियु हाइकी चीफ मिनिस्टर ना हाइखिबदा ह्यूमन रिसोर्स हेन पुथोकना बलेंगांगना थौरांग कया पाइखेटख्रे मसिगी मनुंग चन्ना लेमना यूपीएससी की कोचिंग क्लास ने सिंगबा थौरांग पाइखेटख्रे लेबा की थाकता पांगथोकपा एग्जाम सिंगदा लमदम असिना रैंक चलकपा ngamba सिमा अखोय पुनमखी सौथोकसनिंगाइनी एग्जाम द खक नतना साइंटिस्ट यावना तोपा हिरम अमदी अतै लम सिंगदसु सरुक यारी लोनना लेंगा असिना स्कूल फगत हंसि मिशन हौदोरकलिबा असि ह्यूमन रिसोर्स योखतनबा होनरकपनी हाइना फोंदोकली हौखिबा पुंग कुनगा मरी असिदा मियोय लिसिंग अमगा चनिपान कुनगा मापन कोविड-19 टेस्ट तौबा मतमदा मियोय यांकै हुमदोय नौना कोविड-19 पॉजिटिव ओइखिबगा लोनना पॉजिटिविटी रेट असि चादा अनि दशमिक मापन दा लैरी हौखिबा पुंग कुनगा मरी असिदा लाइचेट असिना मियोय अमा लैखिरे हाइना मणिपुर लंगा की हेल्थ डिपार्टमेंट ना रिपोर्ट तौरी हौखिबा पुंग कुनगा मरी असिदा पॉजिटिव ओइखिबसिंग अदुदी बिष्णुपुरदगी अनि चांदेलदगी अनि इम्फाल ईस्टदगी तरामंगा इम्फाल वेस्टदगी कुनगा मापन काक्सिंगदगी अमा तामिलुंगदा अमा थौबालदा अमा लोनना उख्रुलदगी अनिनी पॉजिटिव ओरकलबसिंग असि थारगा अपुनबा कन्फर्म केस की मसिंग असि लाख अमगा लिसिंग कुनगा हुमदोइगा जंगा सुमना कुनगा तरुक सुख्रे लोनना हौखिबा पुंग कुनगा मरी दा लाइचित असिना मियोय अमा लेखिदबा असि थारगा हौजिक फावबद अपुनबा लेखिदबा मिगी मसिंग लिसिंग अमगा चमापन तरागा निपान सुख्रे हिल डिस्ट्रिक्ट सिंगदा एक्सपेंडिचर तौखिबगी रिपोर्ट पुथोक्रे सही अनि अहुम असिदा एक्सपेंडिचर तौबगी चांग खंगन हेंगतले हाइना TAN Hills की माइकेदगी फोंदोरकली हिरम असिगी मतंगदा ऑल सेक्रेटरीज की कॉन्फ्रेंस हॉल द पांगथोकिबा पावगी मिफम अमदा TAN Hills की स्पेशल सेक्रेटरी WC आर्थर ना हाइखिबदा चही असिगी अगस्त अहुमदा स्टेट लेंगाकना कमिटी अमा सेमदुना डिस्ट्रिक्ट सिंगदा चही तरागी ममांगदगी चंगखिबा एक्सपेंडिचर सिंगी रिपोर्ट सेमकी सिंगी डिस्ट्रिक्ट सिंगदा फंड थादबा मानदे एक्सपेंडिचर असि चही अनि असिदा खंगन हेंगतले हारी मिनिस्ट्री दगी डायरेक्ट एक्सपेंडिचर तौबा अदुदी रिपोर्ट असिदा याउदे रिपोर्ट असिदा पार्सेंटेल अनि अहुम चेनरकनी मरमदे डिस्ट्रिक्ट होंगदोक होंजिल लैख्रे लोनना बेलीदा लैबा चिंगमी सिंगना फंगलिबा सिंगिसु रिपोर्ट असिदा याउदे हारदुना महांगना मखा ताना हारी डिपार्टमेंट खरगी एक्सपेंडिचर लैतबा लೈ PWD ट्राइबल हिल्स अफेयर्स PSED प्लानिंग
RDNPR gi chingi district singda sel hen chatli committee ama semlabanina committee asina tung koina amadi khara semdok amongda recommendation ama pire hilbeli haina expenditure khaidok tana tribal sub plan gi system thamna ba hen khudong chaba hengani area gi population yenglaga criteria khara thamlaga expenditure thamba mathok tai haina phongdokhi Manipuri Yellow-mi amo oiriba mitay Indian Constitution gi manungda chalhanduna Yellow-mi bu ngalo pigedabani haiduna Scheduled Tribe Demand Committee STDCM na sangsilakpa khongjang COVID-19 na maram oiduna matam khara lepluraba matung ngasidagi amuk khongjang chathaba hokre ngasi ahanba numita Imphal East ki Khurai East gi manung chana leiba lamlong kaithel da famki wakan mifam asida akoibagi apunbagi Club Union of Social Affluent lamlong kaithel gi ima ibel isal ise sing amade kaithel fambi sing aduga tongan ba club singi thongmi singsu saruk yakhi hari Hausa Manipur COVID-19 ki phibam phagalapagi chang yamna wangle adubu laina laichet asi makhatana sandoraktana ba aikoi section badi mathau tari hauji ki oina Manipur da hanglamba community home isolation sing loina thingjin kre haina health services ki director Dr. K Rajo na phongdokre Directorate of Health Service ki board room na pangthokpa pawgi mifam amada Dr. Rajo na makata na haikibada COVID laina laichet na Manipur gi oina di khara safare hauji fawbagi oina positive oibagi masing asi lak amaga lising kun go humdoi hena leiri recover tawkiba masing na lak ama aduga lising kun ga satret ka taragani thoi aduga active case na sumtagi jani pangani fugani thoi leiri active case asi second wave lak padagi jani panga ifugumari asidagi khwaidagi taba masing ni hari ngarang miyoi humdra positive oiki aduga recover na miyoi marput taraga teret oiki hauju phawbada positive oibagi masingdagi recover na helaga chali ngarang sikhiba masing anini haujiki oina recovery rate asi chada marput taraga teret dasmik teret taruk ni hari masi second wave ki horokpadagi khwaidi wangba recovery rate ni aduga hauji home isolation da hana digit mari lerembadagi ahomda leire madudagi amuk ani khaktada leire aduga community home isolation singi loina close tawkhre anaba amata leitre mang na hakibada covid bed singsu masing yamna hanthabaga loina covid care center kungamapal lerembadagi hauji kungani pan khaktamak ngaire patient sing admission tawbagi sangsu yamda hantare main power di lengden leiri masigi maramdi atopa web amalak laga su khana nabani haina phongdok li masigi damak ekoina lepalaitana hotnari adubalaina license asi farak labasu ekoina section minaba amari mathau tai hauji festival su yamna kungsilakli mi punbagi sangsu wangkhalakli adubu miyamna makata na license asi laktana ba face mask thabi daba yumda lerebasu thongnau sing hangdok piu sanitizer sing sijinabiyo amari miyamna covid-19 vaccine dose na kapthok pinabasu mahakna appeal tawki Manipur dengue case kuntraga manga thengnare haibaga loinana Manipur dengue sandorokpaga thengnana ba kang hida kapthokpa anaba thengnana ba mafam amadagi akoibagi mafam singda urban malaria timna survey na sathari haina local youth singa khusamnaraga laikai da awareness campaign hauragani haina state malaria officer Dr. Rahman CC na phongdokre hiramasigi matangda ngasi lampenda leiba health directorate pangthokpa pawgi mifam amada Dr. Rahman CC na phongdokkibada tha asigi seisa taraga nipan dai hauraga hauji pawbada chingmairongi mafam singda punna miyoi kungani thoi dengi naba thengnare masi tharaga Manipur goina punba miyoi kuntraga manga sure dengi hairiba kang makhal asi masadagi sandukpa leina asigi chapchaba layeng leitaba maramna miyamna section tharong sing longnaba su mahagna appeal tawki tumba matamda kangkal ningthina khanba nongi ising tungba yaba patra ahangba makhum yaudaba thamdaba amadi kangna chiktanaba pambai sing sijinaduna kangdagi ngakthoknaba miyamda pawjelakli Potsegi mamal lengang na control tawgadabani haina Protection and Preservation Committee Manipur gi convener Publicity Subcommittee Laikram Jayanta Kumar na thadorakpa cherol amana phongdorakli Congress Party na Manipur gi ngkhoi gi damak leptana lei adubu BJP ne degang phagi saina balaite hari BJP na Manipur gi ngkhoi gi damak kari sukhande haina MPCC gi maikedagi phongdorakli ngasi Congress baban gi resang kaising media center da pangthokiba pawgi mifam amada MPCC gi administrator Hareswar Goswami na hakibada enjoy Myanmar
gi Manipur tainaba ngamkhai asi matam kuinadagi yenaduna lakli mamangdagi hauna mafam adu yengsiluba leire India ki Prime Minister President yauna memorandum kaya pikiba leire adubu tasinadana leiri hairi Mayai kaba chinjak nisa chariba naharon sing chaningdana chaba oiramdre lairik laisu haraga thabak phangdabagi tokpham khangtaduna kangawngnabadagi nisa chaba oiramle aduga karigumba lakadoriba kumjali singani kungani thoigi mikhal asida mahakna bodkaduna kendra sigi MLA oirabadi naha singna thamliba pandam adu phangana bohonagani amadi madugi maru oiba miyeng thamgani haina lakliba kumjali singani kungani thoigi angan basarukta pangthokadoriba nauria pakhangla pa esida mire oina bathaurang liba o malesna phongdokre mahakna haikibada kendra sida leramba mamangi MLA sing asina bot kadringaida ama bot karagana ama tawba ngaktani MLA sing asina community hall saba bang sabaromda miyang changduna lerambi masidi sakhot thaurang nate miyang bu yaifana ba tawba thabak nate haina lowi MLA sing asina tawguni haiba thabak amata tawramde lambi semba drain sabagi thabak amata tawramde makoina masa masa ge thika tawboromda oina sathaduna laikre hari Karigumba mahakla MLA oirabadi lamdam asigi kendra asigi nahasingda afaba pauktak afaba awareness pigani naharol sing mayai kaba chinjaki ipakta chada cham madagi na marfudi tauraga chatli madu makoina chaningdana chaba oiramdre makoi lairik laisu hairaba ngaktani makoina lairik tamba loraga thabak supam nompham leitabadagi tawpham khangdaduna mayai kaba chinjakta tainarakpa oiramle maduna karigumba MLA oirabadi asigumba Kaya asi miyeng thamaningi haina phongdokli masisu kawi ahongba chakhotpagi thaurang thabak haibasi nahasing asi punsilaga makhogi apamba hangbada MLA hangbaga lonana MLA ama oina makhoina apamba yeloiningba nga fam tongning sing adu apamba adu lengak ka khusamnaraga pirebadi mayai kaba Jinjak sing chabagi changsu hantarakani haina phongdokli mahakna haikibada hauji politics asi business politics tawduna leire aikoina belu best thabak tahunningi MLA singna ona taina bangakta tawi mahaki oinadi naha singda masana masabu thabak pijana ba honagani hana leramba MLA singna chakot thaurangi thabakni hariba mangshaba community hall saba adu mahaki motadi thikadarni thika tawbani haina lawi mahak Magi oinadi ahanba priority di youth policy sembani haina phongdorakli Hojilo silakpada maruiba pausing amuk hanamiyam da pizari scholarship pibada corruption tawba leiti haina se minister na phongdokre Hill District Singi Expenditure Report Puthokre Miyoi Yankai Taruk Positive Oiki Miyoi Ama Laikidre Pot Segi Mamal Lengang na Control Tawgadabani Haina Preservation Protection and Preservation Committee Manipur PPCM gi convener na phongdorakli Covid na matam khara lepluraba STDCM gi khongjang amuk hokre MLA Minister Singh Machindadi Yelhomi kan daba yade haina lawi kari tawraga kangani haibadi khande haina phongdorakli COVID-19 ki phibam pagalapagi chang yamna wangle adubu chection bari mathau tari haina rajona hari Manipurda dengue ki case kuntraka manga thengnare haina state malaria officer na phongdokre Ngasigi oina pijariba pausing asiga loinana loijare diamond radio na namidang wara matamda phongba pause singdagi lokthokchaba maruiba pau miyamda pijaba tabiriba singbo amukka hana kurumjari Lamjing Meira Coaching Center, Thauban Wangwataba. NTA NET UGC Entrance Examination 2020 gi regular course amadi class 11 students singi NET Foundation course haujirgan. NET Entrance Examination gi dama preparation tawriba students singna amadi class 11 students singi oiba NET Foundation course ki admission tawbiba yaragan. Last date of admission 11 November 2021. Commencement of class 11 November 2021. Loinana special offer amana mock test